ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯎꯅꯖꯔꯤꯕꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯈꯪꯅꯔꯕ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯃꯨꯛꯀꯣꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯂꯝꯌꯥꯟꯕ SM ꯖꯂꯥꯜꯒꯅꯤ ꯀꯀꯥꯒ ꯉꯥꯛꯇꯪ ꯎꯅꯖꯕꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯂꯥꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯃꯩꯇꯩ ꯀꯨꯀꯤ ꯑꯁꯤꯗꯅ ꯍꯦꯟꯅ ꯂꯥꯜ ꯑꯁꯤꯒꯤ ꯆꯩꯊꯦꯡ ꯐꯪꯏ ꯍꯥꯏꯔꯒꯁꯨ ꯂꯝꯗꯝꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯔꯤꯕ ꯂꯥꯜ ꯑꯁꯤꯒꯤ ꯆꯩꯊꯦꯡ ꯐꯪꯏ ꯍꯥꯏꯔꯤꯕ ꯆꯩꯊꯦꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯂꯥꯜ ꯑꯁꯤ ꯂꯩꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗꯒꯤ ꯁꯣꯠꯊꯗꯨꯅ ꯂꯥꯛꯏꯕꯅꯤ ꯁꯣꯠꯊꯗꯨꯅ ꯂꯥꯛꯏꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯟꯗꯛꯀꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕ ꯃꯩꯇꯩ ꯀꯨꯀꯤꯒꯤ ꯂꯥꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯤꯔꯝ ꯀꯌꯥꯗ ꯁꯣꯠꯊꯔꯤ ꯍꯦꯟꯖꯟꯅ ꯁꯣꯠꯊꯔꯛꯂꯤ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯝꯕ ꯁ꯭ꯇꯦꯞ ꯂꯧꯈꯠꯂꯒꯗꯤ ꯁꯣꯠꯊꯔꯤꯕ ꯄꯥꯡꯒꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤ ꯈꯔ ꯃꯈꯩ ꯁꯥꯐꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯌꯨ CSO ꯂꯤꯗꯔ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯣꯛꯏꯕ ꯂꯥꯟ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯚꯥꯏꯂꯦꯟꯁꯀꯤ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒꯤ ꯃꯔꯤ ꯂꯩꯅꯅ ꯃꯁꯤꯒ ꯏꯔꯣꯏꯅꯅ ꯃꯁꯤꯗꯒꯤ ꯐꯪꯉꯛꯄ ꯑꯩꯈꯣꯏꯒꯤ ꯆꯩꯊꯦꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯒꯤ ꯆꯩꯊꯦꯡꯗꯣ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛ ꯚꯥꯏꯂꯦꯟꯁ ꯑꯁꯤꯗ ꯍꯛꯊꯦꯡꯅꯅ ꯏꯟꯚꯣꯜꯞ ꯇꯧꯔꯤꯕ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯤꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯇ ꯃꯁꯤꯒꯤ ꯍꯛꯊꯦꯡꯅꯅ ꯏꯝꯄꯦꯛ ꯄꯤ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯆꯩꯊꯦꯡꯁꯦ ꯃꯁꯤ ꯃꯥꯌꯣꯛꯅꯩ ꯍꯥꯏꯕꯁꯦ ꯃꯁꯤꯃ ꯑꯩ ꯑꯍꯥꯟꯕꯗ ꯊꯝꯖꯒꯦ ꯑꯗꯨꯒ ꯊꯣꯛꯏꯕ ꯚꯥꯏꯂꯦꯟꯁ ꯑꯁꯤ ꯀꯔꯤꯗꯒꯤ ꯊꯣꯛꯂꯛꯄꯅꯣ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯂꯛꯄꯅꯣ ꯑꯗꯨꯒ ꯃꯁꯤ ꯃꯇꯧ ꯀꯔꯝꯅ ꯂꯣꯏꯁꯤꯟꯒꯗꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯃꯇꯥꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯨꯞꯊꯕ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯚꯔꯁꯟ ꯃꯌꯥꯝ ꯑꯃ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯦꯔꯦꯇꯤꯞ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯅꯩꯅꯕ ꯌꯥꯕ ꯃꯇꯥꯡ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯑꯩ ꯆꯪꯁꯤꯟꯖꯔꯣꯏꯒꯦ ꯃꯔꯨꯑꯣꯏꯅ ꯂꯩꯔꯤꯕ ꯚꯥꯏꯂꯦꯟꯁ ꯑꯁꯦ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯔꯤꯀꯟꯁꯥꯏꯂꯦꯁꯟ ꯑꯃ ꯇꯧꯔꯒ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯐꯥꯗꯅꯔꯒ ꯔꯤꯀꯟꯁꯥꯏꯂꯦꯁꯟ ꯑꯃ ꯇꯧꯔꯒ ꯂꯝꯗꯝꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯍꯧꯁꯥꯗꯒꯤ ꯂꯩꯖꯔꯛꯄ ꯂꯝꯗꯝꯁꯤꯒꯤ ꯑꯣꯏꯕ ꯃꯁꯥꯒꯤ ꯑꯩꯈꯣꯏ ꯅꯦꯁꯅꯦꯜ ꯏꯟꯇꯔꯦꯁ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯉꯥꯛꯐꯝ ꯊꯣꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯌꯥꯅꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯉꯥꯛꯅꯒꯗꯕ ꯑꯗꯨꯒꯨꯝꯕ ꯅꯤꯌꯣꯝ ꯅꯤꯇꯤ ꯄ꯭ꯔꯤꯟꯁꯤꯄꯜꯁ ꯑꯩꯈꯣꯏ ꯈꯔꯗ ꯑꯩꯈꯣꯏ ꯌꯨꯝꯐꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯦ ꯑꯦꯖ ꯏꯠ ꯏꯁ ꯏꯟꯇꯦꯛꯇ ꯑꯩꯈꯣꯏ ꯊꯝꯃꯒ ꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯁ ꯗꯤꯐꯤꯖꯤꯠ ꯑꯗꯨꯒ ꯑꯃꯅ ꯑꯃꯗ ꯂꯤꯡꯗꯣꯟ ꯄꯣꯝꯅꯕ ꯄꯦꯟꯅꯗꯕ ꯀꯩꯗꯧꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯇꯞꯅ ꯇꯞꯅ ꯋꯥꯟ ꯕꯥꯏ ꯋꯥꯟ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯏꯁꯨꯁꯤꯡꯁꯦ ꯃꯁꯤ ꯁꯣꯜꯕ ꯇꯧꯔꯒ ꯂꯝꯗꯝꯁꯦ ꯐꯖꯅ ꯏꯪ ꯇꯞꯄ ꯃꯔꯥ ꯇꯥꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯥꯝꯅ ꯐꯖꯅ ꯆꯤꯡ ꯂꯦꯝꯅ ꯐꯖꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯥꯔꯃꯣꯅꯤꯌꯁꯂꯤ ꯍꯤꯡꯃꯤꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯃꯨꯛ ꯍꯟꯅ ꯔꯦꯁꯇꯣꯔ ꯇꯧꯅꯅꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯐꯣꯔꯋꯥꯔꯗ ꯂꯨꯀꯤꯡ ꯄꯤꯄꯜꯁꯤꯡꯅ ꯃꯥꯡꯗ ꯊꯣꯛꯂꯛꯑꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯦꯖ ꯑ ꯍꯣꯜ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣই ꯌꯥꯝꯅ ꯑꯆꯧꯕ ꯏꯝꯄꯦꯛ ꯑꯩꯈꯣꯏ ꯃꯥꯌꯣꯛꯅꯩ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯍꯧꯔꯀꯥꯟꯗ ꯄꯥꯡꯒꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅ ꯂꯝꯗꯝꯁꯤꯗ ꯑꯩꯈꯣꯏ ꯃꯁꯤꯡ ꯌꯥꯝꯗꯕ ꯀꯥꯡꯂꯨꯞ ꯑꯃ ꯃꯁꯤꯡ ꯌꯥꯝꯗꯕ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯔꯨꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯩꯊꯦꯡ ꯃꯌꯥꯝ ꯑꯃꯈꯛ ꯃꯥꯌꯣꯛꯅꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜꯒꯤ ꯃꯤ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯄꯤꯈꯝꯅꯕ ꯂꯩꯈ꯭ꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯗꯣꯛ ꯀꯌꯥꯗ ꯑꯩꯈꯣꯏ ꯚꯤꯛꯇꯤꯝ ꯑꯣꯏꯕ ꯇꯟꯖꯥ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯏꯀꯣꯅꯣꯃꯤꯀꯦꯜꯂꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯃꯌꯥꯝ ꯑꯃ ꯑꯩꯈꯣই ꯃꯥꯌꯣꯛꯅꯕꯒꯤ ꯇꯟꯖꯥꯁꯨ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯝꯕ ꯑꯥꯏꯟꯅ ꯌꯥꯗꯕ ꯏꯂꯤꯃꯦꯟ ꯀꯌꯥꯅ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯄꯤꯔꯛꯄ ꯑꯀꯤꯕ ꯑꯗꯒꯤ ꯇꯨꯖꯨꯡꯕ ꯑꯗꯒꯤ ꯑꯩꯈꯣꯏꯗ ꯊ꯭ꯔꯤꯇꯟ ꯑꯩꯈꯣꯏꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯗꯨꯝꯕ ꯄ꯭ꯔꯦꯁꯔ ꯃꯌꯥꯝ ꯑꯃꯈꯛ ꯃꯥꯌꯣꯛꯅꯕꯒꯤ ꯇꯥꯡꯀꯛꯁꯨ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯂꯩꯔꯒꯁꯨ ꯉꯁꯤ ꯐꯥꯎꯕ ꯄꯥꯡꯒꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤꯒ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯃꯗꯨ ꯑꯩꯈꯣꯏ ꯃꯥꯡꯍꯟꯗꯅ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯀꯥꯏꯍꯜꯂꯛꯄ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯑꯗꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯗ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯐꯥꯊꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯄꯥꯡꯒꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯁꯤꯃꯦꯟꯇꯤꯡ ꯐꯣꯔꯁ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯃꯦꯟꯇꯤꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯥꯏꯒꯗ꯭ꯔꯥ ꯀꯥꯡꯂꯨꯞ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯑꯃꯒ ꯑꯃꯒ ꯂꯩꯅꯔꯤꯕ ꯅꯨꯡꯁꯤꯅꯕꯒꯤ ꯑꯩꯈꯣꯏ ꯂꯤꯄꯨꯟꯁꯦ ꯃꯁꯤ ꯁꯦꯝꯒꯠꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ꯁꯤꯃꯦꯟꯇꯤꯡ ꯐꯣꯔꯁ ꯅꯠꯇ꯭ꯔꯒ ꯁꯤꯃꯦꯟꯇꯤꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯔꯣꯜꯗꯣ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕ ꯂꯧꯔꯒ ꯂꯥꯛꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ
यामन नहुनन पंजगे लोइनना अखोई मरक्ता भाव तानदबा थौदो वाथोक कयादा पागन कम्युनिटी ना अखोई मसा फाथबगा लोइनना पुनिंग फाथबगा लोइनना अखोई भाव तानदबा सिचुएशन कया अखोई शांति होइना अखोई वारोइसन पुरागा लमदमसिदा इंग तप्पा अमसुंग नुंसी चानबा मौसागी फिबमदा अमुक हन्ना रेस्टोर तौनना होनबदा ngasi फावबा थौ तौरगा लाई हाय वाफमसे ए आमदा थमजगे मखा तरक बोयना काकादे खंगजनिंगी को उजोजी लमदमसिदा इकोई इस्लाम लेनिंग चटपा कांगबुसी पंगल हाइगदबनी नत्रगा मैतै पंगल हाइगदबनी हाइबगी मतंगदा सोशल मीडिया मदि पिन अमदि इलेक्ट्रॉनिक मीडिया दि यम तोइना मियाना फुंदोकनि वफम अमनि मतंगसिदा पंगल नत्रगा मैतै पंगल हाइबसिगी मतंगदा करमबनि हेना चुंगदगी हाइबगी मतंगदा वफम कितंग थंबियोगा यामना इंटरेस्टिंग वेब क्वेश्चन अमनि अखोई इस्लाम हाइबसिना अखोई लाइनिंग लाइसोन अमनि इस्लाम हाइबसिति अखोई Prophet Muhammad sallallahu alaihi wasallam na akoi tapi tambiba adumba magi preaching ado mudu follow tawraga chatpa Allah se akoi punamuku sembiba mapuni mangondagi henba topa mapu kanam phobo leite aduga Prophet Muhammad sallallahu alaihi wasallam jina magi aroiba amsung khwaidagi hena athoiba adumba prophet amani nabi amani haibase masi yara kanda aman takpiba tambiba lighting laison gi niyom niti singa to follow tawraga chatpa aduma kanglup makhai se masi islam hare khangai prithibida islam chatpa aduma mioi kanglup kaya lei adugi manungda magi tongan tongan ba ethnic communities meyam amakak tongan leiba madugi manungda akhoi khudamoina pallakanda pashtun hairo beluchi hairo natraga pathan hairo natraga kazak hairo kiskik hairo tajik hairo adagi akhoi sira Malayali hairo Tamil hairo Telugu hairo Bengali hairo sumaina tongan ba ethnic communities meyam amakak Islam dharma si follow taweba adum Islam dharma follow tawba kanglop sing ado loina punamakpu musalman hairaga muslim hairaga khangnayeba muslim haibasi makhoi dubani muslim haibasi universal oiba adumba phenomenon amani Islam dharma chapa kanglop sing ado loina makpu supchallaga muslim hairaga khangnai aduna lamdam sida leiriba akoigi Islam dharma chatpa miyam se masi muslim hair kanda pulop subjan ba yadaba muslim hair kanda ethnic magi tongan ba ethnic tongan ba singa do madu loina define to ba yadaba magi tongan ba ethnic leiba adu potu lei an lamdam sida leiriba mapung moina akoigi Islam dharma chatpa lamdam sida leiriba miyam se miyam na pangan hairaga khangai masi sida pangan yema mangda akhoi maitei haiba prefix sama napchal leibase masi akhoi history da leite akhoi history da akhoi pangan haibase masi akhoi puya gi larik singda jetharon kumba bada loyomba sinenda ningthauron lambu bada aduga matam gi waiba adumba tongan ba author kayani iramba larik singda British matam gi adumba British ki author singna iramba larik sing aduga modern Manipur gi adugumba historian kiyana iramba larik singda akoi maitai pangan haiba maitai haina pangan gi mamangda prefix hapse masi potche terminology se kaigumo from phogda leite aduga loinana malem danga si akoina uriba jati kanglup khuding makse kanglup amagi maming define to matamda compound word ani na kanglup amagi maming define to ba kanglup amabu define to matamda atopa kanglup amagi maming mamangda hapchallaga define to ba atomba malemda prithibida kanglup ama phobo leite phurup ama phobo leite and Manipur maitai pangal haiba akoi terminology ama akoi sinare ibse sinakri base masi adomba akoi gi 1990s ki sahi paringda akoi mandal commission gi survey gi team ama lakhiba duda makoina akoi gi Manipur leriba pangal kanglup ase masi akoi maitai pangal haina makoina falsely masi recognize tokhiba adomba keno amani akoi gi identity si false recognition amani na dumaina thamjage ana akoi gi hauji gadget ta maitai pangal haina akoi falsely recognize torga leikre leijaba taraga su akoi gi puari na define to puari na piwa pangal haiba identity se masi pangan singi oina asemba achumba identity adugi maming ni haiba phamse masi ai all Manipur Muslim organizations coordinating committee amoko ki maikai dagi amsu na isa gi maikai dagi masi wa phamse amwana na hona na mi amda thamse
टॉपिक से खितंग थैदोकजरगा मफम खितंग थमजगे हाइदि हौजिक मैतै अमदि कुकी की सोकनै बलाल सही अनि मखाई मपुंग फजल है तो हाइदि बिरांग असि मतंग इंडिया के प्राइम मिनिस्टर नरेंद्र मोदी सु थासी गौगिब तांग 13 लकम्बे अदुम हक लकम्मी हाइबगे कानाबदि इफंग फंगदबगुम तौइ हाइना पेनतबु कयासु लमदमसि मियान फोंदोकनरि अदो हौजिक थोलिबा मैतै कुकी लालसि सेसो लीडर अमोइन करी करम तौरगदि लालसि लोसिम ngमगदगी हाइबगे मतंग मफम खितंग थंबियोगा अखोई हुजिक सिदा अखोई लान सिदी अखोई की तपना तपना अखोई की लान सिमक्ति अखोई लोइसनबगी लंबी द सुम लाई हाइबा ताई अदो तवतबो लमदम सिदा अखोइना यामना नुंगाइतबा अखोइना यामना पामदबा पोट अमा खक्ति करिनो हाइबा कांदा इंडिया की लुसिंग मसिंगना अखोई की मणिपुर से कायहल लोय हाइबा फमदि अदुम हाइबा मणिपुर की लेरिबा अपुनबा सत्तम से थुकाइरोय दि अदुम हाइबा तवतबो तौरइबा थबकसिंगसि येंगुबा मतमददि मणिपुर से मागी सेपरेट ओइबा टू इंटाइटी सिगी क्रिएशन अमा अखोई लोनना मसिगी क्रिएशन अमा लैरबा दौना उहनबा मतंग से अखोई यौरए मणिपुर दा फन पीबा मतमदबु चुराचांदपुर दा 7,300 crore तोंगान सेपरेट ओइना पीबा इम्फाल दना अमुका 1,700 crore तोंगान सेपरेट ओइना पीबसे तोंगान फल अनि सेपरेट ओइना पीरिसे मणिपुर की दमकता अखोई लुपा असुक काइथो अनि काइथोकदोरिबसिदा चुराचांदपुर सेमकत अनब लुपा असुक यावगनी उखुल सेमकत अनब लुपा असुक यावगनी तमेंगलोंग सेमकत अनब लुपा असुक यावगनी इम्फाल की डिस्ट्रिक्ट सिंग सेमकत अनबा वैली की डिस्ट्रिक्ट सिंग सेमकत अनबा सुम प्रोजेक्ट सिंग सेमकत अनब लुपा असुक यावगनी न मागी सब हेड सिंग तोंगान पीबदुना अमनेबा मणिपुर एज अ होल सिगी अपुन लुपा असुक काइथोए हाइगदोबनेबा सिगी पोचे तुअगा चुराचांदपुर की लुपा 7,300 काइथोकनी इम्फाल की 1,700 काइथोकनी हाबसे फन पिरकपदा तोंगान खाइदोअगा चुराचांदपुर की फल हाइबमा इम्फाल की फल हाइबमा तोंगान खाइदोअगा थारइसे सी अखोई सेपरेट इंटाइटी अमगी फॉर्मुला से मसी अप्लाई तौबा हौरबनी हाइना हाइबदा हाइमनबा थोक्त्रिब्रा सिनिदा स्वाइ फाउगी तांकसी लाकपा तारगदी अखोई नोंमदी अखोई मणिपुर से मसी सिरिसिद लैरिबा तोंगान बा कांगलुप सिंग से मसी तोंगान बा मागी एडमिनिस्ट्रेशन तोंगान बा फाइनेंस प्रोविजन से मसी सेंटर ना तोंगान याथोगा लमदम सिदा एडमिनिस्ट्रेशन सथरपगी पोरम सिगी पोचिना अखोई मियामदा मसी वहंद्रिब्रा सिनिदा अदोय बतारगदी लमदम सिदा अखोइना मणिपुर तोंगान ताहलोय मचे ताहलोय अदु ताहलोय हरिबसे मसी सिगी वहन थोक लेरिब्राबो नरेंद्र मोदी ना मणिपुर लाकपसे मसी तोंगान बा सेपरेट टू इंटाइटी को मसी मियाम दा एक्सपोज तो लाकपो ओइना अखोई मित्तदि सुमाइना उइ ना नमैना आई थमसके अरोइबो इना वहंग मतंग तौजगे हाइबदि लमदम सिदा हौजिक लेमिनरिबा तोंगान फुरुप कया आइबो फुरुप सिंग सिगी मरकता को इथनिकल हार्मोनी यूनिटी अमदि इंटीग्रिटी की मतंगदा कई क्रम तौरगदि हेन नुसिनबा पुरकनी हाइबगी मतंगदा वफम खितंग थंबियोगा अखोई लमदम सिदा लेमिनरिबा कांगलु फुरुप मयाम से मसी अखोई पुनमको सेमबीबा मपुना अखोई पीबीबा कंपेल सिचुएशन अम लई करम कंपेल सिचुएशन नो हाइबा कान अखोई हिमिनदबा यारारोइदा को एक्जिस्टेंस हाइबसे तंगाई फतना अखोई तौदबा यारारोइदबा कुकी गा नागा का अखोई हिमिनदबा यारारोइदबा कुकी नागा मैतै पुन हिमिनदबा यारारोइदबा कुकी नागा मैतै पांगन पुन हिमिनदबा यारारोइदबा वी हैव ए कंपेल सिचुएशन अदुरगदी हिमिनबा मतमदा अखोई मतौ करमना हिमिनगदगे हाइबगी अखोई हिमिनबगी कांगलोन नमा अखोई मतौ तायबा हिमिनबसे नुक्सी चानना हिमिनरगना अखोई वेलफेयर ओइबा अखोई नुंगाई याइफबा चौखटपा अदुगा इंग तप्पा टेंशन लेतबा अदुंबा खुनाय मा अखोई फ्यूचर लेउनी अखोई तुंगदा लाकदोरिबा जेनरेशन सिना अदुगुंबा इंग तप्पा नुंगाई याइफबा खुनाय दुगी महावदो मदु फंगगा लेलौगनी मदु नत्रगना अखोई लाकदोरिबा जेनरेशन से मसे तंगदु लेता तपा सिचुएशन अमदा स्टेट ऑफ टर्मोइल दा अखोई फ्यूचर जेनरेशन से हिंगौनी मदु लेहंदनबा अखोई ngasi मिरोन न तौरम बसे अखोई तंगाई फतबा ओइ अदुना मरम वरकांदा अखोई मसल के मरक्ता
ꯏꯊꯤꯀꯦꯜ ꯍꯥꯔꯃꯣꯅꯤꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯏꯊꯤꯀꯦꯜ ꯍꯥꯔꯃꯣꯅꯤ ꯃꯦꯟꯇꯦꯟ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯑꯩꯈꯣꯏꯅ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯗ ꯃꯊꯧ ꯇꯥꯕ ꯄꯣꯠꯁꯛꯁꯦ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯁꯦ ꯑꯃꯅ ꯑꯃꯕꯨ ꯑꯩꯈꯣꯏ ꯐꯖꯅ ꯔꯤꯀꯣꯛꯅꯥꯏꯖ ꯇꯧꯅꯕ ꯃꯊꯧ ꯇꯥꯏ ꯀꯥꯡꯂꯨꯞ ꯑꯃꯅ ꯑꯃꯕꯨ ꯔꯦꯁꯄꯦꯛ ꯄꯤꯅꯕ ꯃꯊꯧ ꯇꯥꯏ ꯑꯃꯅ ꯑꯃꯒꯤ ꯗꯤꯒꯅꯤꯇꯤ ꯁꯣꯛꯀꯗꯕ ꯋꯥꯐꯝ ꯑꯩꯈꯣꯏ ꯍꯥꯏꯅꯗꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯀꯃꯟ ꯏꯟꯇꯔꯦꯁꯁꯦ ꯑꯩꯈꯣꯏ ꯐꯖꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯑꯩꯒꯤ ꯀꯥꯡꯂꯨꯞꯀꯤ ꯏꯟꯇꯔꯦꯁ ꯉꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞ ꯑꯇꯩꯁꯤꯡꯗꯨꯒꯤ ꯏꯟꯇꯔꯦꯁ ꯁꯣꯛꯀꯗꯕ ꯊꯕꯛꯁꯦ ꯇꯧꯅꯕ ꯇꯥꯔꯒꯗꯤ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯕꯒꯤ ꯍꯥꯔꯃꯣꯅꯤꯁꯦ ꯀꯥꯏꯍꯜꯂꯛꯀꯅꯦꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯁꯦ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯅ ꯂꯩꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯀꯃꯟ ꯏꯟꯇꯔꯦꯁ ꯑꯗꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯉꯥꯛꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯁꯦ ꯂꯝꯗꯝꯁꯤꯗꯩꯁꯤꯗ ꯍꯤꯡꯃꯤꯟꯅꯕꯗ ꯆꯪꯕ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨꯑꯣꯏꯕ ꯃꯆꯥꯛ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯁꯦꯄꯔꯦꯇꯤꯖꯝꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯃꯁꯤꯃ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯂꯧꯊꯣꯛꯇ꯭ꯔꯤꯕ ꯃꯈꯩꯗꯤ ꯂꯝꯗꯝꯁꯤꯗ ꯁꯥꯟꯇꯤ ꯄꯨꯔꯛꯄꯁꯦ ꯁꯨꯡ ꯉꯝꯃꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯑꯗꯣ ꯑꯅꯤꯁꯨꯕꯗ ꯆꯧꯕꯤꯅꯤꯖꯝ ꯑꯩꯒꯤ ꯀꯥꯡꯂꯨꯞꯅ ꯃꯍꯦꯜꯂꯦꯅ ꯈꯟꯕ ꯆꯧꯕꯤꯅꯤꯖꯝ ꯑꯃꯁꯨꯡ ꯁꯦꯄꯔꯦꯇꯤꯖꯝ ꯑꯅꯤꯁꯦ ꯃꯁꯤꯒꯤ ꯀꯟꯐ꯭ꯔꯟꯇꯦꯁꯟ ꯑꯗꯨꯒꯤ ꯂꯤꯂꯥꯅꯤ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯊꯣꯛꯏꯕ ꯁꯃꯁ꯭ꯌꯥ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯆꯧꯕꯤꯅꯤꯖꯝ ꯑꯃꯁꯨꯡ ꯁꯦꯄꯔꯦꯇꯤꯖꯝ ꯑꯅꯤꯃꯛꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯗꯤ ꯑꯩꯈꯣꯏꯒꯤ ꯄꯤꯄꯜꯁꯀꯤ ꯑꯣꯏꯕ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤꯒꯤ ꯄꯤꯄꯜꯁꯀꯤ ꯑꯣꯏꯕ ꯑꯗꯨꯝꯕ ꯀꯩꯅꯣꯗ ꯃꯥꯏꯟꯁꯦꯠꯇ ꯄꯤꯄꯜꯁꯀꯤ ꯑꯣꯏꯕ ꯑꯗꯨꯝꯕ ꯔꯤꯌꯦꯂꯤꯇꯤꯁꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯁꯥꯒꯠꯄ ꯑꯗꯨꯝꯕ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯁꯥꯒꯠꯄ ꯑꯗꯨꯝꯕ ꯀꯂꯦꯛꯇꯤቭ ꯄꯣꯂꯤꯇꯤꯀꯦꯜ ꯐꯤꯂꯣꯁꯣꯐꯤ ꯑꯃꯈꯛꯅ ꯄꯤꯄꯜꯁ ꯀꯂꯦꯛꯇꯤቭ ꯄꯣꯂꯤꯇꯤꯀꯦꯜ ꯐꯤꯂꯣꯁꯣꯐꯤ ꯑꯃꯈꯛꯅ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯐꯤꯂꯣꯁꯣꯐꯤ ꯑꯣꯏꯔꯒ ꯑꯗꯨꯗ ꯑꯩꯈꯣꯏ ꯁꯥꯒꯠꯄ ꯈꯨꯟꯅꯥꯏ ꯑꯃ ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯌꯧꯔꯛꯂꯤꯕ ꯐꯥꯎꯕꯗꯤ ꯉꯁꯤꯃꯛ ꯑꯩꯒꯤ ꯀꯥꯡꯂꯨꯞꯀꯤ ꯇꯣꯉꯥꯟ ꯇꯥꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯩꯒꯤ ꯀꯥꯡꯂꯨꯞꯅ ꯆꯥꯎꯒꯗꯕꯅꯤ ꯑꯇꯩ ꯀꯥꯡꯂꯨꯞꯅ ꯄꯤꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯃꯅꯤꯄꯨꯔꯗ ꯏꯊꯤꯀꯦꯜ ꯍꯥꯔꯃꯣꯅꯤ ꯑꯩꯈꯣꯏ ꯄꯨꯔꯛꯄ ꯉꯝꯃꯣꯏ ꯄꯤꯁ ꯑꯦꯟ ꯍꯥꯔꯃꯣꯅꯤ ꯂꯝꯗꯝꯁꯤꯗ ꯄꯨꯔꯛꯄ ꯉꯝꯃꯣꯏ ꯑꯗꯨꯒ ꯃꯁꯤ ꯄꯨꯔꯛꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯁꯤꯒꯨꯝꯕ ꯑꯣꯕꯁꯇꯦꯀꯜꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯩꯆꯥ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯅ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯀꯥꯒꯤ ꯑꯆꯤꯟꯕ ꯃꯇꯝ ꯀꯌꯥꯕꯨ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯒ ꯑꯈꯟꯅꯅ ꯎꯅꯕꯒꯤ ꯃꯇꯝ ꯑꯃ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯏꯄꯥꯛ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯀꯀꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯒꯤ ꯑꯣꯏꯕ ꯆꯥꯎꯈꯠꯅꯅꯕꯒꯤꯗꯃꯛꯇ ꯀꯔꯝ ꯇꯧꯔꯒꯗꯤ ꯆꯦꯅꯦꯜ ꯆꯥꯎꯈꯠꯀꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯇꯦꯟꯕ ꯋꯥꯐꯝ ꯑꯃ ꯊꯝꯕꯤꯌꯨ ꯑꯩ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯀꯤ ꯑꯗꯨꯝꯕ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯃꯁꯤ ꯑꯩ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯖꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩ ꯋꯤꯁꯁꯨ ꯇꯧꯖꯒꯦ ꯃꯁꯤ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯉꯁꯤꯒꯤ ꯃꯤꯔꯣꯟꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝ ꯑꯆꯧꯕ ꯁꯥꯔꯚꯤꯁ ꯄꯤꯕ ꯉꯝꯕ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯏꯚꯦꯟ ꯀꯌꯥꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯄꯥꯎ ꯃꯤꯌꯥꯝꯗ ꯌꯧꯍꯟꯕ ꯉꯝꯕ ꯑꯗꯨꯒ ꯂꯝꯗꯝꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯕꯒꯤ ꯄꯥꯎꯖꯦꯜ ꯃꯤꯌꯥꯝꯗ ꯄꯨꯔꯒ ꯆꯠꯄ ꯉꯝꯕ ꯑꯗꯨꯒ ꯃꯇꯝ ꯁꯥꯡꯅ ꯄꯨꯟꯁꯤꯕ ꯉꯝꯕ ꯃꯇꯝ ꯁꯥꯡꯅ ꯄꯨꯟꯁꯤꯕ ꯑꯗꯨꯒ ꯆꯞ ꯆꯥꯅ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯇꯤꯚꯤ ꯆꯦꯅꯦꯜꯁꯤꯡꯒꯨꯝꯅ ꯃꯄꯨꯡ ꯐꯥꯕ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯅ ꯁꯥꯔꯚꯤꯁ ꯇꯧꯕ ꯉꯝꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯑꯗꯨꯝꯕ ꯋꯤꯁꯤꯡꯁꯦ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔꯒꯗꯤ ꯍꯣꯠꯅꯕꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯃꯁꯤ ꯊꯥꯗꯣꯛꯇ꯭ꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯁꯨ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯆꯦꯅꯦꯜ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯃꯔꯛꯇ ꯂꯤꯗꯤꯡ ꯑꯣꯏꯕ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯊꯥꯖꯕꯗꯨꯁꯨ ꯑꯩ ꯊꯝꯖꯒꯦ